Lord Shiva sacrificed his temple at Gabrulekha, Manipur, to save his devotees. Adhikari Mayum Bhavananda Sharma, Adhikari Loina Begiming na Adhikari Mayum Ombi Subhashini Devi. Aikoi Samak Manipur Miam Sakang Naraba, Kambobi Saki Manung Leva, Koi Kabuleka in a Kangari Mokomashiki, Lateri Mokomashita Lateriba, Sri Narayan Mandir Amadi, Sri Ganeji Mandir, Amadi Sri Mangsat Maming Amnasat Pai Kabuleka, Mahade Mandira Sing Shava when I took Jan Layamani. When a lady sahi Kumja Lishing Masamapon Contrateke, I Mapupa Yido, Sri Laimun Gopal Sarmana Shevasi Sasadana, 1927 the Maharaj Suchan Maharajna, Haiva Lashanasi Sangavidana, Matamadu de Gay Sheva Sasadan Lakshavaduna, 1931 the Maharaj Buddhachandra, Suchani Masanupa, Sina. Sri Narayan Mandir Murti Pina Vidana. I realize you're going to Shabbat as a so my thought like when 1927 they give Husipok Shabbat as a Pasida. A quickie Yamna Tamtiva Haitare, Quickie Kangusin Sina. Now later I quit the Hoja Kaya, the Tengankaya, they quit the open neighbor to Viva, Tongo Kwaidana. I Pashani Bakotpa, the Inundana Tuming Adanga, Makori, Mepagumba. I think I will never get see when address Kene, Engi, Akoye, Moye, Armini Kamusin in Tauragam, when a guy Koji Kawusing the Ga, Ivanisim Danaga Paraga, Pukalaga, the Singundra Piugana. So Mana Tenkankaya, the Koshi, Saikayani, what per neighbor soon Torpa. Adu Quina, Masiboxida Kanata de Quay. Masi Waham the Ponto de Maram de Kainoda. Shorgi Shevase, Smite like when I cookies in the mind over the Gadi. Say lie of baptizing you, a key to Mupukani. I don't know Madula with Renacam de Shevase, Quina Madu Makaya, the Kang, and I quit it like 7 months later. Can come on the night, Quiggy, me guitari home. Stay that. We and some name Charlie. I want to say Katilda. I am Usoki, time money, Usoki the Monta. I support Labor Chale, and now I Pumanga Makai side I say, Pali, like Hatana Gasare. I think you like Sheva Loidana Makai, data like Sheva Loidana Artica Tokana Potna. Sizing Chad and Potna Pumung the Tungin Tokai data. Yami Misi, I think Kambu rooms, Kambu beside the Gari Kuntramu against Saktimans. I think he Morum the Gi side the Gari Kuntram Saktiman inquiries. I think plus Amuk I Kogi Manning the base came like Kene Engi. I think he got Saktiman Kunsam, my told me lishing Yam the Lishing Tara Kun with my wine. Makuta Lungtang, Macham on Loin Pai, I think Karaman no way pie, Karamana Tang Pai. My told Lungtang is the way I quishi. Hector Law Hong Lai, Lakutam the Quena Kaleva, Matam kind of the quick cookies. Football tournament chalo halak pa lao na halak pa maina lag pa sa ko na kale football tournament or mane mo je lao sakre je match sa gini wakan je khallaga kona sum leiba adai di ngak tang laraga mong je ko khai ba adi koi gate si mamang gate thubai re raga moina chenjal le araga makota pai ba nungthang sina koi gi mahadev gi flooring toriba tiles adai mandir manung gi thung tu gai re thungdang macha macha taroga dai tiles marble ching machi Pamaga, the Poro to Ivaneva. Adidi, a quay, she carry a quay canary, carry to she quay. Like some that hard of my second, and my Ivan said, don't lay. Adi like I say that. Now, like a who is a queen of Maisi Mutali and Kanzada. A who is the moment, Sangela Punem.
ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯇꯝꯅ ꯆꯦꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯁꯨꯛꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯟꯕ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯕꯦꯒ ꯅꯨꯡ ꯂꯣꯏ ꯀꯥꯎꯔꯝꯃꯦ ꯈꯥꯂꯤ ꯏꯁꯥꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜꯁꯤ ꯈꯛ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯍꯨꯞꯆꯜꯂꯛꯄꯁꯤꯗꯩꯗ ꯁꯥꯏꯠ ꯑꯍꯨꯝꯗꯒꯤ ꯍꯨꯞꯆꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯔꯅꯦꯕ ꯑꯗꯨꯕꯨ ꯁꯥꯏꯠ ꯑꯃꯈꯛꯇꯪ ꯌꯨꯝꯁꯤ ꯇꯝꯅ ꯍꯨꯞꯆꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯃꯅꯤꯡꯊꯣꯡ ꯆꯦꯟꯕꯒꯤ ꯆꯥꯡꯁꯦ ꯅꯪꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯤꯡꯒꯁꯦ ꯊꯨꯒꯥꯏꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯡꯊꯣꯡꯒꯤ ꯈꯥꯖꯤꯜꯂꯤꯕ ꯖꯤꯡꯒꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯆꯔꯔ ꯁꯤꯠꯊꯔꯒ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯔꯛꯑꯦ ꯆꯦꯟꯊꯣꯔꯛꯄꯁꯦ ꯑꯅꯛꯄ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯦ ꯂꯣꯠꯂꯀꯥꯟꯁꯤꯗꯩꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯥꯡꯗꯅꯤꯀꯣ ꯃꯩ ꯊꯥꯔꯤꯁꯦ ꯑꯩ ꯆꯦꯟꯊꯣꯛꯏꯁꯤ 200 ꯃꯤꯇꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯃꯣꯡꯁꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯒꯤ ꯃꯅꯤꯡꯁꯤꯗꯩꯗ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯣꯠꯀꯥꯟꯁꯤꯗ ꯅꯨꯡꯗꯥꯡ ꯄꯨꯡ 9:30 ꯃꯣꯏꯅ ꯃꯩ ꯊꯥꯕ ꯍꯧꯔꯤꯁꯦ ꯑꯗꯒꯤ ꯃꯩ ꯊꯥꯕ ꯍꯧꯕꯁꯤꯅ ꯃꯈꯣꯏ ꯙꯔꯃꯁꯂꯥ ꯃꯊꯛꯁꯤꯗ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯄꯨꯔ ꯀꯥꯈꯠꯂꯦ ꯑꯩꯅ ꯎꯏ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯤꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏꯁꯤ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯊꯨꯒꯥꯏꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯎꯔꯤꯅꯦ ꯃꯤꯠꯁꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯙꯔꯃꯁꯂꯥ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯒ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯤꯖꯜ ꯄꯦꯇ꯭ꯔꯣꯜꯁꯦ ꯍꯣꯟꯕ ꯍꯧꯔꯛꯑꯦ ꯍꯧꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯂꯥꯏꯒꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯎꯁꯣꯞꯀꯤ ꯁꯤꯡ ꯄꯩꯕ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯍꯦꯛꯇ ꯂꯨꯞꯄꯒ ꯂꯥꯏꯁꯪ ꯃꯅꯨꯡꯁꯤꯗ ꯏꯟꯁꯤꯜꯂ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯅꯦꯕ ꯑꯩ ꯂꯥꯏꯁꯪ ꯁꯤꯡ ꯂꯧꯔ ꯊꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯁꯣꯔꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯆꯦꯟꯊꯣꯛꯅꯕ ꯇꯥꯟꯖꯥꯗꯤ ꯄꯤꯔꯒ ꯑꯗꯨꯒ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯗ꯭ꯔꯒ ꯋꯥꯈꯜꯁꯤꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯇꯧꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯅꯨꯡ ꯑꯆꯧ ꯑꯆꯧꯕꯁꯦ ꯄꯨꯈꯠꯂꯒ ꯃꯣꯏꯅ ꯀꯥꯈꯠꯂꯒ ꯍꯦꯛꯇ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯁꯦ ꯊꯥꯗꯔꯛꯄꯅꯦꯕ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯃꯤꯁꯦ ꯂꯩꯔ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯗ ꯄꯥꯜꯂꯒ ꯃꯣꯏꯁꯦ ꯊꯣꯝꯃꯒ ꯏꯃꯨꯡꯁꯦ ꯁꯤꯖꯁꯅꯨ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯦ ꯂꯪꯊꯔꯛꯄꯅꯦꯕ ꯑꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯩꯁꯦ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯦ ꯇꯧꯔꯦ ꯃꯣꯏꯗꯤ ꯍꯔꯥꯎꯋꯦ ꯉꯁꯥꯏ ꯅꯣꯡꯃꯩꯒ ꯀꯥꯞꯇꯅ ꯑꯗꯒꯤ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯂꯥꯡꯕꯒꯤ ꯍꯔꯥꯎꯕꯒꯤꯗ ꯆꯣꯡꯗꯅ ꯑꯗꯩ ꯍꯔꯥꯎꯅ ꯃꯣꯏ ꯆꯣꯡꯗꯅ ꯋꯥ ꯆꯣꯡꯗꯅ ꯂꯩꯔꯦ ꯑꯗꯩ ꯃꯩꯁꯦ ꯊꯥꯔ ꯁꯤꯂꯤꯟꯗꯔ ꯃꯌꯥꯝ ꯄꯣꯛꯈꯥꯏꯔꯦ ꯄꯥꯡ ꯄꯣꯛꯈꯥꯏꯕ ꯁꯤꯂꯤꯟꯗꯔ ꯄꯣꯛꯈꯥꯏꯕꯁꯤ ꯉꯁꯥꯏ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤ ꯅꯥꯄꯤ ꯑꯀꯪꯕ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯂꯣꯠꯂꯤꯕ ꯑꯩꯈꯣꯏꯁꯤ ꯍꯤꯞꯄ ꯂꯣꯠꯂꯦ ꯑꯩ ꯈꯣꯡ ꯃꯅꯥꯛꯁꯦ ꯇꯥꯔꯦꯅꯦ ꯁꯤꯂꯤꯟꯗꯔ ꯀꯥꯏꯔꯦ ꯃꯆꯦꯠꯁꯦ ꯑꯗ ꯃꯩ ꯆꯥꯈꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯦ ꯁꯤ ꯂꯥꯏꯕꯨꯡꯉꯣ ꯕꯤꯁꯅꯨ ꯏꯄꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯃꯩ ꯅꯪꯗꯗꯤ ꯍꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯈꯨꯔꯨꯝꯖꯕ ꯃꯇꯝꯁꯤꯗ ꯃꯩꯁꯤ ꯆꯥꯜꯂꯛꯇ꯭ꯔꯦꯕ ꯅꯣꯡꯁꯤ ꯆꯨꯍꯜꯂꯒ ꯃꯩꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯩꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯇꯣꯁꯂꯥꯏ ꯀꯥꯞꯇꯅ ꯑꯗꯩ ꯃꯣꯕꯥꯏꯜꯁꯤ ꯀꯥꯞꯇꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯃꯩꯇꯩꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏꯅ ꯃꯣꯡꯁꯣꯡꯗ ꯆꯦꯟꯁꯤꯜꯂꯝꯒꯅꯤꯗꯤ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯈꯜꯂꯦ ꯃꯁꯤ ꯇꯨꯔꯦꯜꯂꯣꯝꯗ ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯟ ꯀꯥꯟꯁꯤꯗ ꯇꯨꯔꯦꯜꯂꯣꯝꯗꯁꯨ ꯃꯣꯏꯅ ꯊꯠꯇꯅ ꯂꯩꯔꯦ ꯑꯗꯩ ꯆꯤꯡ ꯃꯊꯛ ꯑꯅꯤꯁꯤꯁꯨ ꯅꯥꯀꯟ ꯌꯦꯠꯔꯣꯝ ꯃꯊꯛꯁꯤꯁꯨ ꯆꯤꯡ ꯃꯊꯛꯁꯤꯁꯨ ꯃꯣꯏꯅ ꯂꯣꯏꯅ ꯊꯠꯆꯜꯂꯒ 9:30 ꯉꯥꯏꯔꯛꯄꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯉꯥꯏꯕꯁꯦ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯉꯥꯏꯔ ꯂꯩ ꯉꯁꯥꯏ ꯊꯣꯔꯛꯑꯒꯗꯤ ꯃꯅꯨꯡꯁꯦ ꯂꯪꯁꯤꯜꯂ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯏꯅꯦꯕ ꯃꯣꯏꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯤ ꯅꯣꯡꯉꯥꯄꯨꯡ ꯇꯧꯔꯦ ꯑꯗꯒꯤ ꯄꯨꯡ 3:30 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯃꯥꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯊꯅꯝꯃꯦ ꯖꯪꯒꯜꯁꯤꯗꯩꯗ ꯀꯩꯅꯣꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯃꯥꯏ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯥꯒ ꯃꯣꯏ ꯑꯍꯨꯝꯁꯤꯁꯨ ꯌꯥꯎꯔꯤꯅꯤ ꯏꯁꯄꯣꯔꯠꯁꯤꯗꯩꯗ ꯑꯗꯩ ꯃꯣꯏ ꯑꯍꯨꯝꯁꯤꯒ ꯍꯨꯏ ꯑꯃꯒ ꯃꯥꯒ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯨꯝꯊꯈꯤꯌꯦ ꯃꯥꯅ ꯈꯜꯂꯦ ꯖꯥꯠꯅꯤ ꯑꯁ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯑꯝꯇꯪꯗꯤ ꯍꯤꯡꯍꯧꯔꯁꯅꯨ ꯑꯗꯨꯝ ꯂꯩꯍꯧꯔꯁꯅꯨꯅ ꯃꯥꯅꯗꯤ ꯈꯟꯕ ꯑꯩ ꯋꯥꯈꯜꯗꯅ ꯅꯪ ꯀꯨꯝꯈꯤꯅꯨ ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯂꯥꯏꯄꯨꯅꯤꯅ ꯑꯩꯈꯣꯏ ꯑꯦꯇꯦꯝ ꯇꯧꯔꯛꯀꯅꯤ ꯅꯪ ꯀꯨꯝꯈꯤꯅꯨ ꯍꯥꯏꯕꯁꯤꯗ ꯑꯩ ꯁꯤꯔꯁꯨ ꯑꯩ ꯂꯥꯏꯒꯤꯗꯃꯛꯇ ꯑꯩ ꯀꯨꯝꯒꯅꯤ ꯑꯩ ꯂꯥꯏ ꯌꯦꯡꯉꯨꯅꯦ ꯃꯥ ꯀꯨꯝꯈꯤꯕꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯉꯨ ꯍꯥꯏꯕꯗꯨꯅ ꯃꯥꯅꯗꯤ ꯑꯩꯈꯣꯏꯁꯦ ꯊꯪꯗꯥꯡ ꯀꯜꯂꯦ ꯑꯍꯤꯡꯗꯨꯃꯁꯨ ꯀꯜꯂꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯁꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯩꯈꯣꯏ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤꯁꯨ ꯍꯥꯏꯕ ꯀꯝꯕꯣꯏ ꯂꯥꯛꯄꯁꯦ ꯃꯈꯥꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯑꯥꯔꯃꯤꯁꯦ ꯍꯥꯏꯊꯔꯛꯄ ꯋꯥꯅꯤ ꯑꯗꯩ ꯑꯥꯔꯃꯤ ꯃꯦꯖꯔꯁꯤꯅ ꯃꯥꯒ ꯊꯦꯡꯅꯔꯨꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯑꯗꯩ ꯉꯁꯥꯏ ꯃꯦꯖꯔꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯤꯗ ꯈꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯥꯔꯃꯤ ꯀꯟꯕꯣꯏ ꯃꯌꯥꯝꯁꯤ ꯉꯁꯥꯏ ꯄꯔꯦꯡ ꯁꯥꯡ ꯈꯥꯝꯃꯦ ꯀꯩꯅꯣꯅꯤ ꯃꯣꯏꯁꯤ ꯀꯣꯔ ꯁꯥꯔꯚꯤꯁꯅꯤ ꯏꯟꯗꯤꯌꯥꯟ ꯀꯣꯔ ꯁꯥꯔꯚꯤꯁꯅꯤ ꯍꯥꯏꯗꯤ ꯃꯣꯏꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯀꯜꯂꯔꯣꯏ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯃꯣꯏꯁꯤ ꯀꯧꯅꯦꯜ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯉꯁꯥꯏ ꯂꯥꯏꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯁꯦ ꯄꯨꯂꯤꯁ ꯌꯦꯡ ꯂꯩꯔꯦ ꯑꯗꯒꯤ CRP ꯌꯦꯡ ꯂꯩ
ꯑꯗꯒꯤ ꯑꯥꯔꯃꯤ ꯀꯟꯕꯣꯏꯁꯤ ꯌꯦꯡ ꯂꯩꯌꯦꯕ ꯑꯁꯥꯝꯅ ꯍꯥꯏꯗꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗꯅꯤ ꯃꯣꯏ ꯂꯦꯞꯄꯒ ꯂꯣꯏ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯏꯁꯇ꯭ꯔꯦꯡꯕꯨꯗꯤ ꯌꯥꯝꯗꯦꯀꯣ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯦꯁ ꯄꯤꯗ ꯐꯣꯟ ꯇꯧꯀꯥꯟꯗꯗꯤ ꯅꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯑꯩꯐꯥꯎ ꯆꯦꯜꯂꯦꯅ ꯃꯥꯁꯨ ꯂꯥꯏꯔꯧꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯦꯁ ꯄꯤꯁꯦ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁ ꯄꯤꯁꯦ ꯉꯁꯥꯏ ꯃꯩꯇꯩ ꯑꯣꯏꯕꯅꯤꯅ ꯀ꯭ꯔꯥꯎꯗꯇꯨꯅ ꯌꯥꯝꯈ꯭ꯔ ꯃꯤꯗꯨ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯑꯗꯨꯗꯤ ꯀꯟ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯕꯨ ꯁꯦꯞ ꯇꯧꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩꯗꯅ ꯑꯗꯨ ꯇꯧꯗ꯭ꯔꯦꯕ ꯁꯤ ꯑꯥꯔ ꯄꯤꯁꯤꯡꯁꯦ ꯂꯣꯏ ꯌꯦꯡ ꯂꯩꯔꯦꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯥꯔꯃꯤ ꯀꯟꯕꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯄꯨꯡ ꯂꯥꯛꯑꯀꯥꯟꯁꯤꯗꯩꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯅ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯕꯒꯤ ꯃꯄꯥꯟ ꯊꯣꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯈꯥꯝꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯀꯟꯕꯣꯏ ꯑꯥꯔꯃꯤ ꯃꯦꯖꯔꯁꯦ ꯑꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯒꯦꯠꯁꯦ ꯆꯪꯁꯤꯜꯂꯀꯥꯟꯁꯤꯗꯩꯗ ꯂꯥꯏꯒꯤ ꯑꯇꯦꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ मानो उरे उरकांदा पंडित जी ये क्या हो गया ये कैसे हो गया हंगे भाई मोंदा अदेना ये देखे देखे ये जो यहाँ का कुकी जनजाति है उसी लोग ने सब तोड़ा और कल रात को सब तोड़ा और सब जला दिया एकदम हाय रे मंगोना सिंह मुवारी से अदा कुकी जनजाति कौन सा लोग हैं अदा मयाम चेंज लेबा कोई लाकान से नहीं कुकी में अभी उमसे लेबा कोई अदा यही लोग हैं एकदम मोई तो उसको तो मिथिला तुम ताए बसी मीसिंग से वैसे हाथ के तुके तो बोले कोई कीरन जंगल लो लबने से अदई दी फर पड़ाई वाशरूम संग मास वाशरूम संग थोड़े अदई मान वीडियो कवर करता हुए तरुकान से दा की मेजर से अंगांग ने हमना अदसु मबु यम पई माने मोना है आप क्या चाहिए पंडित जी है काहे दाइना अब क्या करूं जो आप हमको जान बचाना है तो बचा लो आई मंगन है रे आई हाँ हिंगन गएगा तो हिंगा लो अगर हम लोग को नहीं बचाने से तो हम आपको जो बंदूक है उसी से हम लोग 5 आदमी को मार डाले आई मंगन है रे क्योंकि लोग के हाथ से तो हम नहीं मरना चाहते हैं मंगन है रे अदो नोइन काप गए हालमो अदे हाथ पे दे नोइन कन वजे कन भी गया कि कन भी मंगन ऑप्शन से पी रे अदे पी का ने माना ए अदो क्यों नहीं हम बचाएंगे तो माना चोखाबा कोई गाड़ी में कोई तम मैनेज तो भी है कोई की आर्मी से अरे मैनेज तो भी कहां से माना एम्बुलेंस में मैनेज तो भी है अरे पुंगाई मुंगाई रे गाय कहां से दा तंजा से सुकुकी में आपसे तुम ओक्टू तोरगा तुम उमझला बने कोई मैती में मंगा ले है को अदे उमझला कहां से माना कोई जिंगाक सेंटा बेरादी एम्बुलेंस जल्ले आओ मा तोरगा लाइरोदे कौरे कौल कहां से एम्बुलेंस लाए अदे एम्बुलेंस ला कहां से कोई आर्मी खर याव ले याव बसिंग सी मा कुमदा ले अरे पंडित जी आप लोग जाइए उसमें नत्र काखला ले अदे एम्बुलेंस फमगा कोई थौर लाए लाका से ngसाई उमसिल लेबे मियाम सिना मु अखोई बाउंड्री हाई तारेको कंगा चोंबीगा अदगी कनोगा ताइनाबा मोटबुंगा ताइनाबा से वेलकम टू कांगुपी थाब जगह से कुकी में आपसे द बंकर सा ले लास्ट पॉइंट को सही दा कोई जी मोइना हाइरक जाने फोन से जन बैठे मंगा से आर्मी की गाइड याव रे करम गाड़ी दने याव गी कांगुद्रे दु याव रे चेक तौसिने बा दु मोइ चिंगदरा हालो सिने मोइना कुकी में आबेदा ओदर तोरकोने अदई तौका से दा अखोई एम्बुलेंस जरा चंगले अदई आर्मी की मेजर से हाना बंकर ममांग के थौजले जाम थौजले nga थमी अदई मना खदाई से एम्बुलेंस थौजले ले अरे ताता आमना साइड ओइरोम दम नाक्सले तोरगा मान कुमदरा का से दा सही चेक तो हसी चेक तौने का तौका से दा स्वाइ तो चेक तौदी यारोय से एम्बुलेंस से याम सीरियस होय बखोय आर्मी की मी अमानी अनाबा यावरे अदनो चेक तौता गदी मकोय से टेंशन लेबदी मोय सिबे यामना सीरियस होय बनी अदन एम्बुलेंस जान थादो सिनेबा अरे तौकान द मोय से कोई से होसी गाड़ी अनि सिन चप्पगा होसी की कनो से कोई से एम्बुलेंस जान थादोरेबा कोई से अनवाय तो लाक पसे दा खाता बजिंगा मोय न चेक तो होरे अदे कोई से थादोरे कान दी कंगला तुंबी की बाजार बुकिस द मैती मयाम बंकर साले में आदा बंकर साबे दा मोय मयाम सु मोय कोई की आर्मी गाड़ी चेक तौगा से आई कोई से कुमथरे अदे कोई से मैती ने हाय आइना मैती नि स्वाना कौले कागे लाई लाट पे सेवारी दुनिया कोई से तमो दुदी कमाई हिंगै नो खोले नो ngaraang नो अहिं इरांग से दा कमाई तो तो न वारी तो वारी तो को तंजा दो लेता नै तोरम मयाम दा नसी बक्स दा कलागी सु मतेंग फंगदा बाय तारे कोइ न वाजरी सगी ए कौले खाई लाई दी चाखरे अदु करम लाइनो अदई हुजी खबर का फोंगई जी महादेव से फोंद्रेब लाई की जगह से अरे मणिपुर की साइड हाई तारे अदगी प्लस नॉर्थ ईस्ट की साइड इहान हाना हिंदू सिंगी टेम्पल मई थाबा अदगी सुम टॉर्चर तौब खोटपसे कोइना इहान हाले ने वाखन खंजेब कइनोदी सी मतम से कनामत मई थाद्रेब कोई तारीख 3 की नुदांग से नोंगालगा हाउसिंग चर्च मई थाब से पुतांग मरी थारकपनेब सुमाय तो कोई से हुजी कोई वार सुबान हिंजरी
ꯑꯗꯣ ꯃꯌꯥꯝꯗꯒꯤꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯂꯥꯏꯁꯪꯁꯤꯕꯨ ꯁꯦꯝꯒꯠꯅꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯕꯨꯁꯨ ꯉꯥꯛꯄꯤꯅꯕ ꯃꯌꯥꯝꯒꯤ ꯁꯔꯨꯛꯁꯨ ꯈꯤꯇꯪꯁꯨ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯏꯁꯥꯗ ꯁꯨꯝ ꯈꯨꯔꯨꯝꯖꯒꯦ